Nongjutha ahing asi putli taba nong amadi ayingba nuksina purakpada yamna nungairabasu lambi amadi sorokti yamna akiba amadi sathibagi masak oi. Ngasigi wari asi Ajit kauba nupamacha amada Asengba Thokhiba thodok amagi warini. Ajit 2016 gi August thada mahaka punna office ta thabak suminaba mamanaba Kartik kauba nupa amaga office ki thabak amadagi Delhi dagi Manali da salami. Makhoi animak ching lambi da trip chatpasi yamna pamlami. Amadi Nongjutha gi matamda road trip chatpagi experience asina manungai amani. Makhoi anina Manali chatpagi trip atu weekend ki trip oinasu chalurasi haina khanarami. Amadi makhoi ani pung mapan phogi manungda yongna bohonasi haina hainarami. Adubu nong yam kanna chumanbadagi makhoi anina lambida pung ani muki break lorami. Mafam aduda Lairamba miyoi kharanasu weather si yamna fatmandre maram aduna nakoi chalurano hainasu suggestion khara pirami. Adubu makhoi anidi Manali ki trip adu chalurani haiduna khanduna lakpalina nong adu khara taptharakpaga amuka Manali ki trip adu horami. Gari adu khara mamangda thaugalwa matungda nong yam kanna chutharakpadagi Ajit gari adu thaubada yamna warami. Nong yamna kansilakpadagi gari gi mingseldagisu lambi adu fajana uba phanglamde. Manali yogadaba kilometer nifu mukta ngairami. Makhoi anina gari adu uchinna chinna thauduna lakhi. Khara mamangda thawgalaga chagi dukan ama lairamba ubudagi dukan adugi mamangda gari adu khamki. Makhoi anina cha ani khaglauduna gari gi manungda cha thaktuna famduna lairingaida mapanlomdagi kanagumba mana gari gi thong aduda yamna kanna yeirakhi. Ajit ki mamanaba Kartikna gari adugi mingsel adu chingthaduna mapanda yenglubada Sari ango setpi masak mathau phajarabi nupi ama masadu pungchot chotuna mapanda leptuna lairamba ukhi. Nupi aduna makhoi anida karigumba ama hainingbagum tawrami. Nupi aduna Tamo aibu khara mamang phau thinbiramgera haina hairakhi. Ajitna nupi adu hek ubaga karigumba yamna nungaitaba ama phawrami. Adubu Kartikti nupi adu hek ubaga nupi adugi phajabada pungaw ngawrami amadi Ajita nupi adubu gari da phamalasi haiduna hairami. Kartikna yamna haimanbadagi nupi adubu maning thangba sitadi famalle adubu Ajit ki thamoidadi amna nungaitaba ama phawrami. Kartikna nupi aduga wari sanana ba haiduna yamna kana honarami adubu nupi adu karimata khumdana tumina famduna lairami. Ajitna gari gi mingsel adudagi nupi adugi mamit adu ubuda yamna nungaitaba ama phawrami. Nongsu yamna kana chutharakpa horami amadi nupi aduna ikhang khangodana karigumba ma hairakhi. nong taba matamda masigi lambi asida extend yamna thokanbani tha ani muki mamangda aisu lambi asida extend thokibani ngasigi sumaina ai haksang se puchot chotuna yumda chachabani adubu ikhang khangodana aigi mamangda gari ama laaga aibu thamjan birambani aduga fibam maduda aibu adum hondokpiramaga chakhre kanaguma mana gari dusu kham yaina khankhide. Nupi aduna ngangliba wasing adu tana Ajit makok yamna kana ngawba horakhi. Nupi aduna hairiba wahayasing adu namak Ajit ki mamangda tasengna thokpagum loinamak uba horakhi. Ajitna sari anguba setpa nupi amabu gari amana yamna kana thomjin lamlaga thauduna satkhiba urami. Ajit ki gari adu mafam adu yorakpaga khangleb lepki. Mahakna gari adu ki khirki dagi gari na thomjinduna accident thokiba nupi adu taaduna leramba ukhi. Amadi makut haiduna mahakpu kanbiu haina hairami. Ajitna nupi adubu yamna munna yenglubada nupi adubu ubada mahak thajaba ngamkide amadi pungangakhi. Maramdi nupi adu mahaki gari gi seat ke maningda famliba nupi adu oirami. Mado ubada Ajitna gari gi mingseldagi maninglomda yenglubada nupi adu gi masak adu yamna akibagi masak aba oirami. Nupi adugi masakadu ubada Ajit tawfam lakfam ama khangkide amadi lambigi nakanda chatliba gari amada thomjinduna accident thoki. Accident aduda Ajit ki makok adu gari gi steering da yamna kanna thomjinki amadi mahaki nakalumda famliba Kartikti yamna thina soglami. Ajitna gari adugi maningda yengthoglubada makhoiga punna gari aduda tongminarakiba nupi adu khangmang mangki amadi uba phanglamde. Thaudok adugi matungda makhoi ani uchina china Manali gi bus stand amada yaurakhi. Bus stand aduda leiramliba miyoi aduna makhoi ani gi mateng pangbikhi. Ajitna thaudok adugi maramda miyoi aduda tamba matamda miyoi aduna makhoi gi khungangdagi nupi macha ama gari na thomjinduna accident amada sikhi haina hairakhi. Numit adugi thaudok adu Ajit ngasi fabo ningsingduna leiri.
Facebook ta Manipuri Horror Story gi Facebook page fu follow tawiramu loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amam ta tawiramu mathangi video da amu unarasi habisiga loinana yangkupam loyangan bana mayam pumna mukti kainabagi yathang nizari